Matamgi Manipuri Wari channel asibu tambiriba khwaipom namakpu taramna okcheri. Ngasi sumahausagom Kokchakpi Nungshibi kungani suba tangkak amok putuna lakcheri. Punna taminarasi. Polythene do haifet yenglubada pikna urai. Happy birthday. I hope you have a great day today and the year is ahead with full of many blessings. Jingnemba khangpre khangna ngakna mamit lauthoklaga yengluduna khanglaw lawrai. Madi ngasi sei aigi birthday ni sei kamain khangliba. Mani ngasi sei jingnemba na malimda khongdarakpa numitni. Kanamatana ngasi phawba magi birthday da wish tawraktri. Kanamta magi birthday numit khangde. Machanupi amadi mama khaktani khangliba. Mamanabasing asukuina loinarapase nongmata magi birthday ke wa panlude haisu hairude. Adubu ngasidi Thwibisanana ikhang khangawdana numit asida birthday ke gift ka pirakpa sida masu ngaklei. Machanupi su changsilaktuna mangduna leiriba mabungbu kawi. Tama. Tadapaduda amuksu kausilai. Tama. Ahaw. Khangpre khangna tahan khamzilai chinglemba. Mabunggi matawduda machanupi so amukasu hangjilakli. Kahin toyduna. Makuta gip ama pairaga leirambatuda ngakna mabunggi manakta changsalai. Tama, sibu kaino? Khangde. Chanu nokfit tawna mabungda haifit oinarap. Kanana piraino? Inamana piraira amta yengseba. Machangi mataw aduda khanglaw lawrai chinglemba. Yare, chalose. Ai ngante tumina lege. Chanu machinga pairap tawna. Sisa selo, prasadi ni. Imana ngasai tamogi birthday nena lahinda katlwana katloy ni. Tamodi chalose suyade. Ai thanta dum chatloy ni. Chinglemba khon kanlap. Nangni na thanda chalido kaigino, ha? Chanu so mabunggi matung inaduna makut o masaho tawraduna khon kanlap adum haijilai. Aina call tawrupadi paibro. Aduga somdana imana ngonda lan tare. Se, laige apple ni si charo. Aduga inama mayam thuna pushinamba tawse. Ngasidagidi ani thibada 15 busurabnani ne. Ai tamoge fi suba chak thongbada ne ware. Ai tanate ko ima fa warabani. Inama pusilo kainaga aina pairiba potsinane bop lauk thomakadi. Inama gado pareng uningasi. Ne. Chanu sumabungda noksalamlaga kaadadagi chenthoki. Chinglemba machanupi na chatkrabada pektu kainduna yenglubada kot ani oirambatuda ngakna. Kot nene side. Machuga se yam phajari ne. Amana ne biblo ne. Amana blai. Nakfeda muktawraduna. Machu khanbagadi yam haidi kokchakpi se. Aina pamjaba machuga khaladana. Kaino duga aingi birthday se kamaina khangino sine. Aina ngaklisina. Thebisana su phamungda phamlaga office ta loisilaktriba thabak singdo tawri. Thabak tawna ngasai chinglembaga jos kana tawkhiba maungdo mitta urakpadagi ningsing nokli. Aina nangse kayada nungsiriba. Aina kayada ngauchariba. Aduga nangna karigi khangbide. Nungsibana karino, apamana karino haiba khanglamdaba aini. Adubu ngasidi khangde. Ure, khudingmak nangna takbide. Nangse ai khaktagi oini. Kanamtagi oin basuyaro. Nangbu fangdu fawwa tanagani. Aingi oida basuyaro. Maramdi nangse nupa yamna thoi. Asi haiduna amok nakfet tawri. Abedi machina murum solibaduda karino haina ngakning lai. Kaino, aikoi chiyaina tawrisina. Masibo ngawdoro jaglene. Chiyai. Thembisana khangpre khangi. Ahaw. Karino ngasaidagi murum soliduba. Kaishu tawde, tumo yadro, pungse thenge.
ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯒ ꯂꯩꯈꯤꯗꯣꯏꯕ ꯑꯗꯨꯒ ꯑꯩꯔꯣ ꯁꯦꯔꯤꯌꯦꯜ ꯌꯦꯡꯈꯤꯅꯤ ꯀꯩ ꯁꯦꯔꯤꯌꯦꯜ ꯄꯦꯟꯍꯥꯎꯁ ꯑꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯏꯌꯔꯄꯤꯁ ꯍꯥꯞꯄꯒ ꯌꯦꯡꯉꯨꯀꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯣꯏ ꯍꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯀꯅꯨ ꯊꯦꯡꯕꯤꯁꯅꯥ ꯃꯥꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯕ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯐꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯀꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯅꯣ ꯌꯦꯡꯂꯤ ꯃꯃꯤꯡ ꯈꯪꯗꯕ ꯅꯝꯕꯔ ꯑꯃ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯍꯜꯂꯣ ꯀꯅꯥꯅꯣ ꯁꯤꯅ ꯃꯦꯁꯦꯖꯇꯣ ꯍꯜꯂꯨꯗ꯭ꯔꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯝꯗꯨꯅ ꯃꯊꯧ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦꯀꯣ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯊꯥꯖꯤꯜꯂꯛꯏ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯝ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯁꯣꯝꯒꯤ ꯗꯤꯄꯤꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯕꯤꯁꯅꯥ ꯐꯣꯟꯗꯣ ꯁꯥꯏꯂꯦꯟ ꯊꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯃꯈꯥ ꯆꯠꯊꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯃꯛꯄꯨ ꯐꯣꯟꯗꯨ ꯄꯥꯏꯔꯨꯗ꯭ꯔꯤ ꯃꯦꯁꯦꯖꯁꯨ ꯍꯜꯂꯨꯗ꯭ꯔꯤ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯗꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯣꯜ ꯃꯦꯁꯦꯖ ꯑꯗꯨꯃꯛ ꯊꯥꯔꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯥꯁꯤꯡꯗꯣ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯋꯥꯊꯤ ꯁꯨꯔꯤ ꯇꯨꯝꯊꯤꯟꯅ ꯍꯟꯗꯛꯇꯤ ꯀꯣꯛꯆꯥꯛꯄꯤꯗꯣ ꯋꯥꯈꯜ ꯑꯃ ꯇꯧꯕ ꯃꯥꯜꯂꯤꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯖꯣꯁꯅ ꯑꯃꯨꯛ ꯃꯥꯟꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯕꯅꯤ ꯃꯤꯠꯌꯦꯡꯗ ꯅꯥꯌꯦꯡꯗ ꯁꯥꯖꯠꯇ ꯂꯤꯆꯠꯇ ꯑꯍꯣꯡꯕ ꯂꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯀ꯭ꯔꯤꯁꯅꯁꯦ ꯄꯥꯝꯃꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯃꯔꯁꯨ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯑꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯉꯍꯥꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯣ ꯃꯥꯂꯦꯝꯅ ꯑꯃꯗꯨꯅ ꯈꯔꯒ ꯃꯃꯤꯠꯇꯣ ꯉꯥꯎꯔꯦ ꯖꯣꯁꯅ ꯑꯃꯨꯛ ꯀꯣꯏꯔꯨꯅꯨ ꯍꯥꯏꯁꯤꯔꯅꯦ ꯑꯃꯔꯅ ꯍꯥꯏꯔꯨꯅꯨ ꯑꯃꯨꯛ ꯑꯃꯗꯨꯁꯨꯅꯦ ꯄꯥꯝꯂꯝꯗꯧꯔꯤꯅꯤ ꯃꯇꯥ ꯇꯧꯔꯤꯅꯤ ꯖꯣꯁꯅ ꯉꯔꯥꯡꯗꯤ ꯀꯣꯛꯆꯥꯛꯄꯤꯗꯨꯅ ꯏꯇꯥꯎꯗ ꯒꯤꯐꯀ ꯄꯤꯔꯛꯈꯤꯕꯅꯤꯅꯦ ꯃꯥꯂꯦꯝꯅ ꯀꯔꯤꯒꯤ ꯄꯤꯔꯛꯂꯤꯕ ꯈꯪꯗꯦꯕꯣ ꯑꯗꯨꯗꯤ ꯑꯃꯔꯅ ꯑꯃꯨꯛ ꯃꯥꯏ ꯕꯔꯊꯗꯦꯒ ꯑꯣꯏꯔꯖꯥꯠꯂꯣ ꯃꯥꯏ ꯕꯔꯊꯗꯦꯗꯤ ꯋꯥꯠꯂꯝꯈꯤꯅꯤꯗ ꯇꯝꯊꯤꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯏꯁ ꯃꯣꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯃꯗꯨꯒꯤ ꯃꯑꯣꯡ ꯌꯦꯡꯁꯤꯔꯣ ꯑꯃꯔꯅ ꯑꯃꯨꯛ ꯌꯥꯏꯅꯦ ꯃꯥꯂꯦꯝꯅ ꯑꯃꯔ ꯅꯣꯏ ꯑꯃꯗꯣ ꯂꯥꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯒꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯛꯂꯤꯗꯨꯅ ꯅꯣꯏ ꯁꯥꯏꯕꯨꯅꯤꯗ ꯀꯩꯅꯣ ꯅꯪ ꯅꯈꯣꯏ ꯅꯨꯄꯤꯒ ꯍꯪꯂꯛꯏꯗꯨꯕꯣ ꯍꯣ ꯅꯣꯏ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯕꯩꯒ ꯅꯠꯇꯦꯀꯣ ꯁꯛ ꯐꯖꯕꯧ ꯀꯣꯛꯆꯥꯛꯄꯤꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣꯅꯅꯦ ꯍꯪꯕꯩ ꯋꯥꯅꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯗꯦ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯧ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯤ ꯇꯨꯝꯊꯤꯟꯅ ꯂꯥꯛꯑꯦ ꯍꯦꯔꯣ ꯃꯥꯟꯕ ꯖꯦꯔꯣ ꯇꯥꯕꯁꯦ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯅꯣꯏ ꯀꯣꯛꯆꯥꯛꯄꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯣꯛꯆꯥꯛꯄꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯩꯒꯤ ꯍꯥꯏꯌꯣ ꯍꯥꯏꯗꯨꯔꯥ ꯖꯣꯁꯀꯤ ꯋꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯅꯃꯥꯏꯗꯣ ꯒ꯭ꯔꯤꯟ ꯀꯥꯅꯤꯡꯕ꯭ꯔꯣꯅ ꯑꯗꯣ ꯉꯔꯥꯡ ꯒꯤꯐꯇꯨꯕꯨ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕ ꯉꯛꯁꯟꯅꯩ ꯀꯩꯕꯣ ꯇꯨꯝꯊꯤꯟꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯍꯥꯏꯔꯛꯀꯅꯨꯗ ꯊꯨꯅ ꯍꯥꯏꯔꯣ ꯅꯪꯒꯤ ꯒꯤꯐꯇꯣ ꯂꯧꯕꯤꯔꯣꯏ ꯀꯩꯁꯨ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯥꯛꯂꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯃꯍꯩ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯕꯁꯤꯡꯗꯣ ꯃꯊꯧ ꯇꯧꯅꯔꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯀꯁꯇꯃꯔ ꯑꯗꯨꯒꯤ ꯃꯥꯡꯗ ꯄꯔꯦꯡ ꯂꯦꯡꯂꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯂꯤ ꯁꯇꯔꯗꯦꯅꯤꯅ ꯐꯣꯔꯃꯦꯜ ꯁꯦꯠꯇꯤ ꯏꯔꯥꯏꯂꯩꯃꯁꯨ ꯆꯞ ꯃꯥꯟꯅꯩ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯐꯦꯠ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯏꯔꯥꯏꯂꯩꯃ ꯑꯃꯔꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯃꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯅ ꯂꯛꯅꯔꯛꯏ ꯏꯁ ꯌꯥꯔꯦꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯃꯤꯠ ꯇꯥꯡꯅꯣ ꯍꯥꯏꯔꯣ ꯅꯩꯔꯦꯀꯣ ꯑꯩꯁꯨ ꯇꯧꯅꯤꯡꯈ꯭ꯔꯦꯗ ꯌꯥꯔꯦ ꯅꯌꯨꯝꯗ ꯇꯧꯔꯣ ꯑꯣꯐꯤꯁꯅꯦꯅ ꯈꯜꯂꯒ ꯏꯔꯥꯡꯗꯣ ꯅꯌꯨꯝꯗ ꯇꯧꯔꯣ ꯅꯪꯒꯤ ꯑꯃ ꯂꯩꯔꯦꯅ ꯑꯐꯥꯎ ꯁꯥꯔꯤꯕ ꯌꯥꯔꯦ ꯀꯔꯤꯅꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯃꯥꯂꯦꯝꯅ ꯑꯃꯨꯛ
ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯧꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤꯗꯣ ꯅꯪꯉꯣꯟꯗꯅꯤ ꯅꯪꯁꯨ ꯍꯥꯏꯐꯦꯠ ꯅꯆꯤꯟ ꯆꯤꯡꯈꯤꯕꯗꯣ ꯑꯩ ꯃꯤꯠꯁꯦ ꯇꯥꯡꯗꯦꯀꯣ ꯆꯤꯡꯂꯦꯝꯕ ꯃꯥꯂꯦꯝꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ ꯏꯔꯥꯏ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯒꯥꯔꯤ ꯁꯣꯗꯦ ꯀꯔꯤꯅꯣ ꯒꯥꯔꯤ ꯁꯣ ꯄꯤꯔꯛꯑꯣꯕ ꯀꯩꯒꯤꯅꯣꯕ ꯑꯗꯣ ꯑꯁ ꯄꯤꯗ ꯄꯤꯔꯛꯑꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯩ ꯊꯟꯗ ꯆꯠꯂꯣꯏ ꯊꯣꯏꯕꯤꯁꯅꯥ ꯏꯔꯥꯏ ꯂꯩꯃꯒꯤ ꯕꯦꯒꯇꯨꯗꯒꯤ ꯁꯣ ꯂꯧꯔꯒ ꯊꯨꯅ ꯀꯨꯝꯊꯈꯤ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯀꯁꯇꯃꯔ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯌꯦꯡꯁꯤꯟꯅꯩ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯣꯠꯇꯨ ꯌꯣꯟꯂꯤ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯕ ꯑꯣꯏꯅ ꯄꯣꯠ ꯌꯦꯡꯁꯤꯟꯅꯔꯤ ꯑꯇꯩ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯇꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯦꯞꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯊꯕꯛ ꯇꯧꯐꯝ ꯂꯥꯛꯐꯝꯁꯨ ꯈꯪꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯣꯏꯕꯗ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯦꯝ ꯀꯔꯤ ꯂꯧꯁꯤꯒꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯊꯣꯏꯕꯤꯁꯅꯥ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤꯁꯦ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯣ ꯑꯅ ꯃꯦꯝ ꯑꯁꯤꯗꯤ ꯅꯨꯄꯥꯒꯤ ꯄꯣꯠꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯄꯥꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯁ꯭ꯇꯥꯐꯇꯣ ꯏꯀꯥꯏꯅ ꯌꯥꯏꯌꯦ ꯃꯦꯝ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯃꯦꯟ ꯐꯦꯁ ꯋꯥꯁꯇꯣ ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯛꯏ ꯃꯦꯝ ꯁꯤꯗ ꯂꯩꯖꯔꯦ ꯕꯤꯜꯗꯤ ꯌꯥꯔꯅꯤ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯐꯦꯁ ꯋꯥꯁꯇꯣ ꯁ꯭ꯇꯥꯐ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗꯨꯗ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯅꯣꯅꯦ ꯁꯣꯏ ꯍꯦꯛ ꯃꯥꯡꯉꯗꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯀꯨꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯍꯧꯔꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯂꯦꯞꯂꯒ ꯌꯦꯡꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯒꯥꯔꯤ ꯁꯣ ꯄꯥꯏꯖꯔꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯒꯥꯔꯤ ꯁꯣ ꯑꯃ ꯄꯥꯏꯕꯅꯤꯅ ꯃꯥ ꯎꯕꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯕꯦꯝꯃ ꯀꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ ꯗꯥꯗꯥ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯃꯤ ꯑꯃ ꯊꯤꯕꯅꯤ ꯈꯪꯍꯧꯗꯅ ꯁꯠ ꯍꯥꯏꯗꯣꯛꯂꯨꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯀꯝꯗꯧꯕ ꯏꯕꯦꯝꯃ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯊꯃꯣꯏꯗ ꯍꯔꯥꯎꯅ ꯌꯦꯡꯖꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯒꯤ ꯊꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇ꯭ꯌꯨꯁꯟ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯛꯍꯦꯟꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯅꯥ ꯑꯩ ꯆꯤꯡꯂꯦꯝꯕꯅꯦ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏꯕ ꯃꯁꯥꯒꯁꯦ ꯅꯩꯔꯝꯃꯦ ꯍꯥꯏꯕ ꯅꯪꯗꯤ ꯏꯁ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯅꯪ ꯑꯣꯏꯔꯦ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯅꯨꯄꯤ ꯄꯥꯝꯕꯩꯗꯣ ꯌꯥꯗꯦꯀꯣ ꯚꯥꯏꯔꯦꯜꯒ ꯆꯠꯂꯦꯕ ꯑꯁ ꯑꯗꯣ ꯅꯪꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯩꯗꯤ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯌꯦ ꯅꯪꯗꯤ ꯑꯩꯁꯨꯅꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯆꯤꯡꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯁꯣꯝꯗ ꯑꯃꯗꯤ ꯃꯕꯨꯛ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯅꯣꯛꯇꯅꯒ ꯋꯥꯔꯤꯒ ꯁꯥꯟꯅꯩꯅꯦ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯃꯁꯛꯅꯤꯅ ꯏꯊꯤ ꯊꯤꯔꯗꯅ ꯆꯣꯔꯣꯐꯣꯟꯒꯤ ꯆꯨꯞꯊꯣꯛꯈ꯭ꯔꯕ ꯃꯔꯨꯗꯨ ꯍꯦꯛ ꯃꯥꯜꯂꯤ ꯀꯔꯤꯅꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯗ꯭ꯔꯦꯁꯁꯤꯁꯨ ꯀꯝꯕꯥꯏꯅ ꯃꯩꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗꯦ ꯇꯧꯔꯤꯁꯦ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯅꯣꯛꯁꯤꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅꯦ ꯕ꯭ꯔꯥꯟꯒꯁꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏꯗꯀꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏꯅꯦꯍꯦ ꯊꯣꯏꯕꯤꯁꯅꯥꯗꯤ ꯃꯗꯨ ꯎꯕꯗ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯃꯈꯣꯡꯒ ꯊꯤꯜꯂꯒ ꯐꯩꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯈꯥꯡꯕ ꯍꯥꯏꯗꯨ ꯌꯧꯔꯦ ꯁꯛꯍꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯣꯜꯁꯤꯗ ꯊꯕꯛ ꯇꯧꯔꯤ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯇꯧꯕꯅꯤꯗ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯑꯁꯤꯒꯤ ꯀꯦꯐꯦꯁꯤꯗ ꯆꯪꯂꯒ ꯀꯣꯐꯤꯔ ꯖꯨꯁꯔ ꯑꯝꯇ ꯊꯛꯎꯁꯤ ꯌꯥꯗꯕ꯭ꯔꯥ ꯌꯥꯏꯌꯦ ꯊꯛꯂꯨꯁꯦ ꯅꯪꯅ ꯂꯩꯕꯤ ꯇꯥꯕ ꯍꯣꯏꯅꯦ ꯂꯩꯒꯦꯅꯦ ꯁꯛꯍꯦꯟꯕꯤꯒ ꯆꯤꯡꯂꯦꯝꯕꯒ ꯅꯣꯛꯇꯨꯅ ꯃꯣꯜꯗꯒꯤ ꯍꯦꯛ ꯅꯥꯀꯟꯗꯨꯗ ꯂꯩꯔꯤꯕ ꯀꯦꯐꯦ ꯑꯗꯨꯗ ꯆꯪꯈꯤ ꯀꯌꯥꯟꯗꯅ ꯌꯦꯡꯉꯨꯅꯦꯍꯦ ꯀꯥꯏꯗꯅꯣ ꯃꯣꯏꯅ ꯆꯠꯂꯤꯁꯤꯅ ꯈꯪꯅꯤꯕ ꯏꯅꯥꯒꯤꯕ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯩ ꯇꯥꯒꯤꯕ
ꯊꯣꯏꯕꯤꯁꯅꯥ ꯏꯀꯥꯏ ꯏꯀꯤꯒ ꯈꯪꯈꯤꯗ꯭ꯔꯤ ꯂꯣꯠꯅ ꯇꯞꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯆꯤꯡꯂꯦꯝꯕ ꯍꯣꯏꯁꯨ ꯑꯍꯥꯡꯕ ꯑꯃꯗ ꯐꯝꯂꯒ ꯁꯛꯍꯦꯟꯕꯤꯒ ꯋꯥꯔꯤ ꯇꯧꯔꯤ ꯊꯣꯏꯕꯤꯁꯅꯥꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯇꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯤ ꯃꯁꯛ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯛꯁ ꯑꯃꯒ ꯒꯨꯒꯜꯁ ꯑꯃꯒ ꯎꯞꯁꯜꯂꯤ ꯑꯗꯣ ꯅꯣꯏ ꯃꯣꯜꯗꯨꯒꯤ ꯑꯣꯅꯔꯗꯣ ꯀꯣꯛꯆꯥꯛꯄꯤꯅꯤ ꯍꯥꯏꯅꯦ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯑꯩꯕꯨ ꯀꯣꯛꯆꯥꯛꯄꯤ ꯀꯥꯏꯅꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯈꯥꯏꯕ ꯌꯥꯕ꯭ꯔꯕ ꯍꯦꯛꯇ ꯑꯧ ꯈꯔ ꯑꯗꯨꯝ ꯆꯥꯛꯄꯅꯤ ꯑꯗꯨꯅꯦ ꯑꯩꯁꯦ ꯃꯔꯝ ꯂꯩꯇꯅ ꯃꯤꯒ ꯄꯨꯡꯇꯥꯟ ꯇꯥꯟꯊꯣꯛꯑꯦꯅ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯅꯪꯁꯨ ꯌꯥꯎꯈꯤꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧ ꯑꯩꯅ ꯀꯥꯏꯗꯅ ꯂꯥꯟꯗꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏꯗ ꯃꯥꯅ ꯑꯩꯒꯤ ꯊꯥꯏꯅꯒꯤꯗꯣ ꯇꯧꯁꯤꯟꯗꯧꯔꯤꯕꯅꯤ ꯍꯦꯛꯇ ꯊꯣꯏꯕꯤꯁꯅꯥꯁꯨ ꯇꯥꯔꯤꯕꯅꯤ ꯑꯁꯤꯃꯁꯨ ꯑꯩꯕꯨ ꯀꯣꯛꯆꯥꯛꯄꯤꯒ ꯍꯥꯏꯅꯦ ꯀꯣꯛꯆꯥꯛꯄ ꯅꯠꯇꯦꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯋꯦꯇꯔ ꯑꯃꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯃꯦꯝ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯃꯥꯛꯁ ꯒꯨꯒꯜꯁꯀ ꯎꯞꯄꯤꯁꯤꯕꯨ ꯐꯨꯡꯒꯠꯇ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯋꯦꯇꯔ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯏ ꯋꯦꯇꯔ ꯑꯗꯨꯅ ꯍꯥꯏꯕ ꯇꯥꯔꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯅꯥ ꯃꯌꯥꯝꯅ ꯌꯦꯡꯅꯔꯛꯄꯗꯨꯗ ꯏꯀꯥꯏꯅ ꯃꯦꯅꯨ ꯑꯗꯨꯅ ꯈꯟꯖꯤꯜꯂꯤ ꯆꯤꯡꯂꯦꯝꯕꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯌꯦꯡꯁꯤꯜꯂꯛꯏ ꯃꯉꯣꯟꯗ ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯃꯀꯣꯛꯀ ꯆꯥꯛꯆꯥꯂꯣ ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯅꯤꯀꯣ ꯑꯗꯣ ꯆꯤꯡꯂꯦꯝꯕ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯣ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯁꯦ ꯊꯣꯏꯕꯤꯁꯅꯥ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯨ ꯍꯧꯔꯛꯂꯦ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯂꯤ ꯁꯣꯝꯗꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯊꯣꯛꯅꯗꯨꯅ ꯅꯣꯛꯂꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯃꯣꯜꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥꯏꯗꯨꯅ ꯂꯩꯗꯨꯅ ꯃꯥꯡꯗ ꯊꯠꯆꯤꯜꯂꯤ ꯊꯣꯏꯕꯤꯁꯅꯥ ꯈꯣꯟ ꯋꯥꯎꯔꯞ ꯀꯟꯂꯞꯅ ꯉꯥꯏꯈꯣ ꯅꯪ ꯁꯛꯍꯦꯟꯕꯤ ꯉꯛꯅ ꯀꯅꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯆꯤꯡꯂꯦꯝꯕꯔꯣ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯣ ꯀꯩ ꯇꯧꯔꯒꯦꯗꯤ ꯀꯩꯅꯣ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯩꯒ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇ꯭ꯌꯨꯁꯟ ꯇꯧꯃꯤꯟꯅꯔꯛꯄꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯗꯨꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯣ ꯌꯥꯝ ꯊꯨꯅ ꯏꯪꯅ ꯇꯞꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯍꯦꯟꯕꯤꯅ ꯑꯩꯒꯤ ꯐꯣꯟꯗꯤ ꯀꯩꯒꯤꯅꯣ ꯄꯤꯔꯧꯅꯦ ꯃꯔꯝꯒꯗꯣ ꯍꯪꯉꯛꯀꯅꯨ ꯁꯛꯍꯦꯟꯕꯤ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯅ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯈꯣꯟꯒꯟꯂ ꯐꯣꯟꯁꯦ ꯂꯣꯛ ꯍꯥꯡꯉꯒ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯐꯣꯟ ꯑꯗꯨ ꯅꯛꯁꯤꯟꯅ ꯊꯥꯡꯖꯤꯜꯂꯤ ꯐꯣꯟꯗꯨꯁꯨ ꯐꯦꯁ ꯂꯣꯛ ꯊꯝꯕꯅ ꯑꯗꯨꯝ ꯃꯁꯥꯅ ꯍꯪꯂꯛꯂꯤ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯣ ꯀꯃꯥꯏꯅ ꯁꯦꯚ ꯇꯧꯒꯦ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯁꯅꯥ ꯁꯤꯗ ꯁꯔꯆ ꯇꯧꯔꯒ ꯆꯤꯡꯂꯦꯝꯕꯒꯤ ꯅꯝꯕꯔꯗꯣ ꯀꯛꯂꯗꯨꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯏ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯥꯁꯨ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯀꯩꯅꯣ ꯁꯣꯝꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯪꯕꯨ ꯅꯀꯣꯛꯀꯗꯨ ꯆꯥꯛꯄ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯁꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯅꯥꯜꯂꯗꯨꯅ ꯑꯩꯕꯨ ꯀꯣꯛꯆꯥꯛꯄꯤ ꯑꯩꯕꯨ ꯍꯪꯕꯒ ꯁꯥꯔꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯅꯝꯕꯔꯗꯣ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯗꯤ ꯑꯩꯗꯤ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯤꯉꯩꯗ ꯋꯥ ꯃꯔꯛ ꯑꯃꯨꯛ ꯊꯠꯆꯤꯜꯂꯛꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏꯅ ꯈꯟꯕ꯭ꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯔꯝꯕꯗꯅꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯏ ꯌꯦꯡꯉꯣ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯑꯩ ꯈꯛꯇꯒꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯒꯨꯒꯜꯁꯇꯨ ꯑꯣꯐꯂꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯃꯣꯜ ꯑꯗꯨꯗꯒꯤ ꯆꯪꯈꯤ ꯁꯛꯍꯦꯟꯕꯤꯁꯨ ꯊꯣꯏꯕꯤꯁꯅꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯂꯩꯍꯧꯔꯤ